Manipuri Students Federation MSF Imphal East Amadi Imphal West District Committee na Sinduna Marirak SUBA LEMNA AKHANNABA LOUSING TAKPI TAMBIBAGI THOURAM NGASHIDAGI JOHNSTON Higher Secondary School da HOUDOKKHRE THOURAM aduda RK Romani Devi Vice Principal JOHNSTON Higher Secondary School na President Tekjam Rosette Vice President MSF na Guest of Honor oina sarugyaki THOURAM aduda Harley Laishram Joint Secretary MSF na phongdokibada MSF na ikoi larik ningtina tamsi hariba academic campaign asigi makada tungan ba thabak thoram kaya pangtoktuna lakre masigi manung channa mahairoi singbu course free amata laudana chai asigi oina free coaching pangtokpa marirak subani free special class lemna AKHANNABA takpi tambibagi thoram masida bosem amadi kosem gi makada leiba lanai lenga ki mahailoi sang singda tamliba Class 10 amadi 12 ki Science, Arts, Commerce ki mahiroi singna saruk yanabasu MSF na mamangda khangan kiba leikre. Ngasidagi haudokliba coaching aduda mahiroi singna oja singa ningtina cooperation pinaduna lakadoriba exam singda mark wangna fangduna pass tawna ba hona haningbagi apamba fongdoki. Manipuri Student Federation na lisang sina academic campaign ama waina Sinduna lagiba aikoi laing thina tamji haiba campaign asigi makhada lepa leitana mahiroi singidamak yaiphadaba angamba thaudang kaya lauduna lagli madugi saruga moina su MSF Imphal West District Committee Amadi Imphal East District Committee ki thomi singna punsinduna sahi khudingi lepa leitana handak kabarel suboina class 10 thagada amadi 12 thagada mahiroi singidamak kharadang oirabasu yaiphadabagi damakta LEMNA AKHANNABA LOUSING TAKPI TAMBIBAGI THOURAM haidana pangthoktuna lagli handak sahigi oinasu JOHNSTON Higher Secondary School la haiba mahiroising asida coaching asigi ngasidagi haudoktuna mapung phana hayengdagi class haugadoribani